Yaman amadi Israel ki marakta heavy tension ni heavy fight ni marakta kapkain rise Yaman amadi Israel ki marakta lap na bani na makoi ki fighting style ase amarom dagi missile tharak bani amarom dagi fighter jet chalaga thadaru bani masina masi oira masiga loina Yaman ki capital Sanata India ki nurse nupi amakhak pu mak asigi maral ki maram na fasi ki saja piu haidra masigi court order laikre nupi macha asi Kerala ki capital Thiruvananthapuram asidaki around 340 kilometer lapa Palakkad haripa mafam asigi nupi msani hairi mak asi nurse ki course tarutuna nurse asi tamloi matungda Kerala ta around 3 years mukti service tor matungda mak se lohonga ka maki husband the man hai bani mauti yarakati ekhoi as foreign country chasi aduga nang chunagi thabak amato ai shoi ki thabak to ke nurse ki thabak se hairak makoi ni chat ke bani Yaman ki capital Sanata Yaman ki capital Sana asida makoi as service pi tuna lai bani adu maram amadaki kari maram no maduni koina video asida khang lak ngam dori se maram amadaki ma se Yaman ki authority na fajin kre aduga hojika mak ase fasi ki hukum pidori ni amasung around thamuk taningai Arab ki country sing asida makoida sibagi cherak asiam pi aduga sibagi cherak ase hekta su pi banate tasengna makoi ki maral tu yenglo pi bani hojika Nimisha Priya mak asida Yaman ki government da yamda kan plea taujare adu su yarakhidre aduga matungda court ki raita akram matungda mangon da wem khaktani reise madudi kaino Yaman ki rashtrapati da haijarure adupu rashtrapati aduna su yarakhidre aduna hojik only India khakta maki request tami India ki foreign ministry henta mati Nimisha ibukan view aibagi adubu hojika India government yam kan hot nari kariguma India government na masigi wafam asida haija khocha basida Yaman government da masida yarak lagadi khangre aduga natragati tha asigi manungda Nimisha Priya ase hang to kibaki high chance ni so mak na toram di maral se karino masini khangbiya wafam se report sing na samna haimadi Nimisha Priya ki mathakta taripa maral ase Yaman ki nagarik ama hat bagini masi Nimisha na hai pana hat sini adu pu hat di hai bagi maral ni Yaman ki court na mangon pi krise masi ki matang asita Kerala ki makoi family lady Kerala ki court lady Kerala ki mai choosing lady makoi sina Yaman government ga phajana masi Indian government ga tigala ko matam sida Yaman ki makoi ki ministry ki side ki mention tor ki maluti Nimisha ki case ase completely Yaman government ga sukara mari laina te masi ki case ase hoji ki Houthi militia asiga mari laina sini aduna masi Nimisha Priya thadok taba asida Houthi sing ki rai ama yamna kanna changli Houthi sing ase Yaman ki government ki mathak ta sumo koi hena powerful ni aduko Houthi sing ase Iran ki government ki makhut laiba kanglup ni proxy ni haina bani aduna Iran ga su contact ta no matam da Iran da su high criminality Yaman ki Houthi sing ga ekhoi lonani amasung Nimisha ase hatana pa high basiki matang ti Iran ki side ki su confirmation to rakretin hojik Nimisha ase 2017 da ki jail ta tuna Yaman capital Sana ki jail ama ta tuna lakpani 2017 dai ni laik ni shahir se matam kuina magas jail da laire court na magas barat laire hai ki maram ta tu ka handak tha amasi ki manung ta magas se hang to ki ofam hang to banate Yaman ta makhoi ki sibagi charak phanglaba mi sing ase hang to ra hatte tu mang sukak laga hatte makhoi che direct marai bakta shoot tawba natraga manam lam dagi shoot tor pa si tawi hai adubu Nimisha ase hingbagi chance amati tapna lakli haina tari mati Indian government asiam kan hona pa aduka maki fibam asiam kan na maki mara asiam kan thijin batagi hojik kharati magase kombagi fibam ta lakli haina tari Yaman ki site ki mase khajik komthok pi ka dori pa fibam la yatuna Nimisha ki mama pa asiam kaptuna ta laire hairi Kerala ta aduga akibani kaino maki macha se tawki dori se hai ki maramna somda mo pura bitati somda laktun laire aduga mo pura bidusu maki taroya se mangki gatra aduga Yaman ki mafam ta ma se hatpi ketra hai ki mafam na Nimisha hai di mana to ki maral ke sulaiti hai tuna masiki amna kup na man na thira matung ta ma asi khara hingbagi phimo ma lai hai na ti tari